संडे हो या मंडे रोज खाओ अंडे गर्मा गर्म अंडे अंडा करी खुरमजरी डिजिटल वर्ल्ड मैं खुरजम पुग चैनल दा तराम नोक्चरी एक करी गिरुम फुटलगा थोंबगी वीडियो में उच्चरके हजिक पात्रम दे इसिंग लौरगा येन मरुम हपचले मथंग मथंग अमा अनि अहुम मरी गिरुम तरा फुटके मंगा तरु गिरुम से मदर इन लॉ पीबीरकपने अगांसिंग चानब अगांगी नमाद अहन यौसनदोरे मापन तरा यरुम तरा जे फुथरगे अदना थुम खरा हापचले से फुटपसिदा अदना से पात्र मकुम कुमदलागे 13 to 15 minutes कुंबदम फुलदिम यारसिना तिलौगा खामेसिन बगा मेन ओइबा इंग्रेडिएंट दिसिनी तिलौगा खामेसिन बगा होजिक कन्ना सौरी अदना सी मतम हेक यौबगा इसिंग अयिंगबदा मकुजे कतक कतक हापे थुगारगने थुम कितंग हापगा थम्बदा मकु खोप नुंगाइनेबा अदना गिरुमसे फुलगा मकु खोप नुंगाइ हनगेदे इसिंग अयिंगबदा तक तक थुगारगा थुम खरा हापचला तौखिबा नत्रगा चंपरा सुमजलसु या मागी मनुंगी लायर मदो ओइसलगा मकु खोपसि नुंगाइबा नतदे मकु खोपदा मतुंग जिता चटपसु या असि लाइरा गिरुमगिदी फुटपा लोरगा इसिंग अयिंगबदा हापचलगा थम्मे गिरुमसे यामबनिना बाउल अनीदा खरखर हापचला थम्मगे खोकपदा सासु सादनबा अदुगा मागी खोकपदसु मकु खोकपदसु मसन्नानबा होरेन दुम खोकपद उनी अदना पात्र अनीदा स्माइना गिरुम मंगा मंगा हापगा थम्मे सिना गिरुम फुटपगे आइदा लोरे थुम कितंग हापचला सेमसे कतक कतक थुगारगना अदुइदि दुम मसाई थुम कितंग चंगनाबा ngसागी खामेसिनगा तिलौगा कुप 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 न सोयरा अदगी सिंगा जरमगु सुबा नते कुप 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 न सोयबा सिजो दगी खांग साबदा अचा थाव इंजिन स्टार्ट वॉल सिलौरे गीना तबुसु लै अदना थाव से हिजले खुद नामन कैमरा पारगा खुद नामन थोंगोइने खितंगदि नोयत्रे नंबिनबा यावरगा नम्मगनाने खर खलोंग चाय अदना स्टाव चांग खितंग हिजले अदना स्टाव हेक सी थाव सारागा होय मनिनजे मागी थाव हिंगनमद्रम इसिंग खता हिजन दक चाइसन बाइता सिना मनिन द सरखरगा फाय अदना होजिक थाव सारा मतुंगा जीरा तेजपत्ता उसिंजा खितंग यावरे दुगा गुलमरिचका अदे सी खितंग हेक मुलकपदा ngसागी सिंगने चारमने कुप 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 न सोयबदा सुबा नत्रे ngasiगि क क क क क पिटु पिटु पीस मचा मचा खाइना सेमगिबदा अदे हापचले सिमुंगोनी सिमतुंगदा तिलौ एंड खामेन सिनबा अदु मुनंगोबा खुतो सिमागी ग्रेवी सेमगा ngसागी यिरुम अफुटपजे तावरगा हापगा लोय याम चंबा याम लाइबा खंगनबा पोनिमी खुदेम अदु बइना सुम यिरुम जे चानिंगकपगी वीडियो स नम होरगेन नम नमना दुम थोंगे किसाना दुम खुद ओइनाना कैमरा पाय खुदियना दुम खाबै ओले अदना होजि तिलौ हापचले सिगी हेक तिलौ से हाफेट मुनगे हेक तोरकपद दुम खामेन सिमबजे द लौ हापचन याम अदना सिदा कैसु अतोप कैमता लैते अदना होजि फ्रेम ताद्रेसे खुद ओइनाना पायर खुद येना खाबै ओतपगिने अदना सि हाफेट मुलकपदा खामेन सिनबदो मु हापनी अदना आलू हापते हवाई थ्राक हापते सब चंबा तिलौ ने खामेन सिनबने ग्रेवी की अदुगा सिदा होरेन यिरुम हापनी अदु खक्तनी ग्रेवी की ओइगदोरिबा मोंगसे अदुना यिरुम से अदुम ngमगदी नुक्तिगी दुम चाबी बेयाय यिरुम की प्रोटीन जे कोइ मियोबदा यामना कानाबा प्रोटीन मखलमनी अधिक फदिगोम मरु असुबा हापे को अधिक मसाला जा फरोसेबा कोइ तिलौ चनम खामेसिम जे खमुलामिना अदगी मचू खरा हापे को हापे अदगी मतंग मतंग मोरोक पाउडर खरा हापे मोरोक से सानबा यादे ngang cha doini adai si garam masala खितंग हापे को अदि सिनामु मचल अपोगदो अदना सि थुम खितंग हापचले अदुगा सि ओखायरगा मुले हाय कांदा मई हापगा पुतुक 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 सोहनजगदोइनी
ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯝꯕꯗꯣ ꯌꯦꯔꯨꯝꯒꯤ ꯄ꯭ꯔꯣꯇꯤꯟꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯗꯥꯜꯗꯒꯤ ꯑꯗꯒꯤ ꯑꯦꯅꯤꯃꯦꯜꯗꯒꯤ ꯐꯪꯕ ꯄ꯭ꯔꯣꯇꯤꯟ ꯀꯣ ꯁꯪꯒꯣꯝꯗꯒꯤ ꯐꯪꯕ ꯃꯣꯏꯁꯤꯡꯁꯨ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯌꯦꯔꯨꯝꯁꯦ ꯑꯗꯨꯝ ꯆꯥꯕꯤꯔꯒꯗꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯑꯋꯥꯠꯄꯁꯦ ꯂꯩꯔꯔꯣꯏ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯍꯧꯕꯗ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯆꯈꯤꯕꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯟꯗꯦꯕꯨ ꯑꯣꯏꯒꯦꯔꯥ ꯃꯟꯗꯦꯕꯨ ꯑꯣꯏꯒꯦꯔꯥ ꯌꯦꯔꯨꯝꯁꯦ ꯆꯥꯕꯤꯌꯨ ꯑꯗꯨꯅ ꯁꯤ ꯌꯦꯔꯨꯝꯁꯦ ꯂꯩꯖꯔꯦ ꯁꯤ ꯃꯀꯨ ꯈꯣꯛꯄꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯈꯣꯛꯑ ꯃꯇꯨꯡꯗ ꯎꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯟꯅ ꯃꯁꯥꯂꯥꯁꯤ ꯃꯨꯟꯖꯜꯂꯤ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯍꯥꯞꯄꯒ ꯕꯨꯗꯨꯛ ꯁꯧꯍꯜꯂꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯌꯦꯔꯨꯝꯁꯦ ꯐꯨꯠꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯥꯗꯈꯤꯕꯁꯦ ꯀꯛ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯃꯀꯨꯁꯦ ꯅꯥꯟꯅ ꯈꯣꯛꯄ ꯌꯥꯅꯦꯕ ꯁꯤ ꯃꯁꯥ ꯅꯥꯜꯂꯤꯁꯦ ꯁꯤ ꯃꯁꯥ ꯅꯥꯟꯅ ꯌꯦꯔꯨꯝꯁꯦ ꯎꯔꯤꯁꯦ ꯁꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯍꯥꯞꯄꯒ ꯊꯨꯝ ꯈꯔ ꯍꯥꯞꯈꯤꯕꯗ ꯃꯀꯨꯁꯦ ꯈꯤꯇꯪ ꯊꯨꯒꯥꯏꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯍꯦꯛꯇ ꯃꯇꯣꯡꯁꯦ ꯆꯠꯂꯦꯕ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯊꯥꯡꯅ ꯇꯛ ꯂꯦꯜꯂꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯨꯠꯄꯤꯛ ꯑꯐꯕ ꯑꯃ ꯂꯧꯔꯒ ꯇꯛ ꯊꯤꯟꯕ ꯑꯗꯨ ꯁꯤꯁꯦ ꯑꯃꯨꯛ ꯈꯨꯠ ꯅꯥꯝꯅ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯈꯨꯠ ꯅꯥꯝꯅ ꯊꯤꯜꯂꯕꯅꯤꯅ ꯀꯌꯥ ꯑꯣꯏꯅꯝꯗ꯭ꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯊꯥꯡꯅ ꯈꯤꯇꯪ ꯀꯛ ꯇꯧꯔꯁꯦ ꯍꯧꯖꯤꯛ ꯇꯥꯎꯔꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯉꯝꯖꯔꯒꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯀꯣ ꯑꯗꯩ ꯃꯁꯥꯂꯥ ꯃꯆꯨ ꯍꯥꯏꯐꯦꯠ ꯇꯣꯠꯂꯒ ꯊꯥꯎꯗ ꯑꯗꯨꯝ ꯁꯦꯂꯣ ꯐ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯛ ꯊꯤꯜꯂꯒ ꯑꯗꯨꯝ ꯊꯥꯎꯗ ꯇꯥꯎꯖꯔꯅꯤ ꯃꯗꯨꯒꯤ ꯇꯥꯎꯕꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤ ꯒ꯭ꯔꯦꯚꯤꯁꯤꯗ ꯂꯥꯁꯇ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯌꯦꯔꯨꯝ ꯑꯅꯤ ꯊꯨꯒꯥꯏꯔ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯁꯤꯅ ꯑꯩꯈꯣই ꯃꯍꯤꯁꯤ ꯈꯔ ꯅꯪꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯂꯨ ꯐꯨꯠꯂꯒ ꯍꯥꯞꯄꯒꯅ ꯅꯠꯇ꯭ꯔꯒ ꯑꯂꯨ ꯍꯥꯞꯄꯒꯅ ꯑꯂꯨꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯑꯩꯁꯤꯅ ꯑꯂꯨ ꯍꯋꯥꯏ ꯊꯔꯥꯛ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯌꯦꯔꯨꯝ ꯑꯅꯤ ꯑꯣꯏꯅ ꯊꯨꯒꯥꯏꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯍꯤꯁꯦ ꯃꯨꯜꯍꯜꯂꯅꯤ ꯑꯗꯨꯒ ꯀꯣꯟꯅꯗ ꯉꯁꯥꯏꯒꯤ ꯌꯦꯔꯨꯝ ꯑꯇꯥꯎꯕꯗꯣ ꯍꯥꯞꯄꯛꯀꯗꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯦꯟ ꯑꯃ ꯇꯣꯉꯥꯟꯅ ꯂꯧꯔꯦ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯂꯧꯔꯦ ꯁꯤꯗ ꯌꯦꯔꯨꯝꯁꯦ ꯑꯗꯨꯝ ꯁꯦꯂꯣ ꯐ꯭ꯔꯥꯏ ꯍꯥꯏꯇꯥꯔꯦ ꯗꯤꯞ ꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯊꯨꯝꯗꯕꯅꯦꯀꯣ ꯌꯦꯔꯨꯝꯁꯦ ꯃꯊꯪ ꯂꯣꯏ ꯇꯥꯎꯔꯒ ꯍꯥꯏꯐꯦꯠ ꯕ꯭ꯔꯥꯎꯟ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯃꯨꯟꯖꯜꯂꯛꯄꯗꯨꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯍꯦꯟꯖꯥꯡꯁꯤꯗ ꯑꯗꯨꯝ ꯄ꯭ꯂꯦꯇꯤꯡ ꯇꯧꯕ ꯌꯥꯔꯦ ꯍꯥꯞꯄꯒ ꯑꯗꯨꯅ ꯁꯤ ꯇꯥꯎꯕꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯦꯔꯨꯝ ꯐꯨꯠꯄꯒꯤꯁꯦ ꯈꯤꯇꯪ ꯆꯣꯠꯄ ꯏꯁꯤꯡ ꯌꯥꯎꯕꯅꯤ ꯊꯥꯎꯗꯗꯤ ꯏꯁꯤꯡꯒ ꯊꯥꯎꯒ ꯍꯥꯏꯔꯅ ꯄ꯭ꯔꯦꯛ ꯀꯥꯞꯄꯛꯏꯁꯦ ꯑꯗꯨꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯃꯈꯅ ꯇꯛ ꯑꯣꯟꯕ ꯍꯥꯏꯗꯤ ꯃꯥꯏ ꯑꯣꯜ 360 ꯗꯤꯒ꯭ꯔꯤꯗꯀꯣ ꯅꯠꯇꯦ ꯑꯃꯇꯪꯅ ꯍꯦꯟꯅ ꯀꯥꯁꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯤ ꯍꯦꯛ ꯃꯨꯜꯂꯛꯄꯗ ꯌꯦꯔꯨꯝ ꯂꯣꯏꯔꯦ ꯌꯥꯝ ꯆꯝꯕ ꯔꯦꯁꯤꯄꯤꯅꯤ ꯑꯩꯅ ꯁꯨꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯁꯨꯝ ꯎꯠꯆꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯌꯦꯔꯨꯝꯁꯦ ꯑꯣꯝꯂꯦꯠ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ ꯀꯣ ꯌꯦꯔꯨꯝ ꯐꯨꯠꯄ ꯕ꯭ꯔꯦꯛꯐꯥꯁꯇ ꯀꯩꯗ ꯆꯥꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯦꯛ ꯀꯔꯤꯗ ꯆꯥꯕꯤꯕ ꯌꯥꯏ ꯑꯗꯩ ꯑꯦꯛ ꯕꯨꯔꯖꯤ ꯑꯣꯏꯅ ꯇꯧꯔꯒ ꯆꯥꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯁꯤꯒꯤ ꯔꯦꯁꯤꯄꯤ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯑꯣꯝꯂꯦꯠ ꯑꯣꯏꯅ ꯍꯧꯔꯒ ꯑꯣꯝꯂꯦꯠꯁꯦ ꯑꯩꯈꯣꯏ ꯔꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯒꯤ ꯒ꯭ꯔꯦꯚꯤꯁꯤꯗ ꯍꯥꯞꯄꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯣꯝꯂꯦꯠ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕ ꯌꯥꯏ ꯑꯦꯛ ꯑꯣꯝꯂꯦꯠ ꯀꯔꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯏꯐꯦꯠ ꯅꯝꯍꯧꯒꯦ ꯍꯧꯖꯤꯛꯅ ꯑꯣꯡꯂꯤ ꯕꯣꯏꯜ ꯑꯦꯛ ꯈꯛ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯍꯥꯞꯄꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯁꯤ ꯌꯦꯔꯨꯝꯁꯦ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯃꯨꯜꯂꯦ ꯍꯥꯏꯔꯒꯗꯤ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯍꯦꯟꯖꯥꯡꯁꯤꯗ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯁꯤꯅꯤ ꯌꯦꯔꯨꯝꯁꯦ ꯊꯥꯎꯗꯒꯤ ꯇꯞꯅ ꯖꯔꯝ ꯑꯃ ꯇꯧꯔꯒ ꯅꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯕ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒ꯭ꯔꯦꯚꯤꯗꯤ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯌꯦꯔꯨꯝꯁꯤꯃ ꯍꯥꯏꯐꯦꯠ ꯇꯥꯎꯕ ꯑꯗꯨꯅꯤ ꯁꯤꯗ ꯃꯆꯨ ꯊꯨꯝ ꯃꯣꯔꯣꯛꯀ ꯇꯩꯁꯜꯂꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯒꯤ ꯊꯤꯛꯅꯦꯁꯇꯣ ꯂꯥꯛꯀꯅꯤ ꯊꯥꯡꯅ ꯈꯤꯇꯪ ꯇꯛ ꯂꯦꯟꯒꯦꯁꯨ ꯌꯥꯏ ꯑꯩꯅ ꯉꯁꯥꯏ ꯇꯨꯠꯄꯤꯛꯅ ꯈꯔ ꯗꯛ ꯍꯦꯛ ꯊꯤꯟꯕ ꯃꯁꯤ ꯂꯩꯔꯦ ꯌꯦꯔꯨꯝ ꯐꯨꯠꯄꯗ ꯇꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯒ꯭ꯔꯦꯚꯤꯁꯦ ꯔꯦꯗꯤꯅꯦ ꯁꯤ ꯂꯩꯔꯤꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯀꯤꯆꯟ ꯀꯤꯡ ꯈꯤꯇꯪ ꯍꯥꯞꯄ ꯌꯥꯏ ꯑꯗꯩ ꯐꯗꯤꯒꯣꯝꯗꯤ ꯍꯣꯔꯦꯟ ꯇꯦꯡꯀꯣꯠꯇ ꯑꯗꯨꯝ ꯄ꯭ꯂꯦꯇꯤꯡ ꯇꯧꯕꯗ ꯍꯥꯞꯄꯒꯦ ꯑꯁꯤ ꯀꯤꯆꯟ ꯀꯤꯡꯁꯦ ꯈꯤꯇꯪ ꯇꯛ ꯀꯤꯆꯟ ꯀꯤꯡ ꯍꯥꯞꯄ ꯄꯥꯝꯖꯩ ꯑꯗꯨꯅ ꯀꯤꯆꯟ ꯀꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯣ ꯁꯤꯗ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯌꯦꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯄ ꯅꯠꯇꯕ ꯇꯪꯈꯥꯏ ꯑꯣꯏꯅ ꯈꯥꯏꯔꯒ ꯇꯦꯡꯀꯣꯠꯁꯤꯗ ꯔꯦꯗꯤꯃꯦꯗ ꯍꯥꯞꯄ ꯀꯩꯅꯣ ꯁꯤ ꯌꯦꯔꯨꯝꯁꯦ ꯑꯩꯈꯣꯏ ꯄꯨꯗꯨꯛ ꯁꯣꯟꯕꯗ ꯌꯥꯎꯍꯟꯕ ꯅꯠꯇ꯭ꯔꯦꯕ ꯇꯦꯡꯀꯣꯠꯇ ꯑꯣꯏꯅ ꯍꯥꯞꯄ ꯀꯩꯅꯣꯗꯤ ꯌꯦꯔꯨꯝ ꯑꯅꯤ ꯊꯨꯒꯥꯏꯔꯒ ꯒ꯭ꯔꯦꯚꯤꯗ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯁꯤꯗꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯞꯄ ꯁꯤꯅꯤ ꯑꯩꯒꯤ ꯌꯦꯔꯨꯝ ꯐꯨꯠꯄꯒꯤ ꯑꯦꯛ ꯀꯔꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ
ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯔꯦꯁꯤꯄꯤꯁꯤ ꯇ꯭ꯔꯥꯏ ꯇꯧꯔ ꯀꯝꯗꯧꯏꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ